MP Bimol Da Yumpham Yaodaba Maral Meeoi Kharana Thangjinle Haina Mpcc के General Secretary SERAM NEKEN FONGDOKKHRE Congress Bhavan da ngasi pangthokkiba paumi singa unaba mifam amada mahakna makha tana haikibada haukiba tarik ani da ambana sinduna pangthokkiba NRC ge sensitization program da MP na phongdokkiba wafam da Yumpham Yaodaba Maral Thangjinba yaningde MP na haikiba dudi kumjali sing machama panyankhai marida pangthokkiba NRC ge document laiti haina Directorate of Census Operation na RTI amagi pakum oina pirakle haibani amaromda Register Journal of India na mamang chahigi me thada pirakpa RTI gi pakum amadana kumjali sing machama pan yankhai marida NRC tawkide haibani haina phongdorakhi manipur gi hujik laiba sarang naba langtak naba aduga haukiba 2023 dagina sahi ahum mase ngasi bauda akoigi matik chaba government gi sab chaba thapak amata paikhalaktabadagi sarang naba se adum sustain dorga laiba aduga hujik taseng haibada government without governance haibaduni haukiba sahi ahum sida lairiba se kana siguma yamna sarang naba matam masida maruina manipur gi civil society organization mayamna adagi individual group sing tongan political party sing mayam sina masa masa gi oiba thodang yadara laibak sida tongan ba issue sing da koi participate tawba si ekoi dum thengnajai aduga maru civil society organization sing na lawriba thodang ase koi manipur pradesh congress committee na adum acknowledge tawi amadi appreciate tawjai haugiba megi tarik anida MFTC da pangthokpa akogi sensitization on NRC haiba thormamada honorable MP Dr. Bimol akoijamna thamgiba magi speech to maduda yawba contents kara ingasi mayamda thum brief da thamjage aduga sigi leiriba magi speech to da civil society organization singi maikai degi khara reaction torakiba adugumba wafam da su kitang clarification tawjabagi tanja su lojage sigumba workshop sida Dr. Bimol akoijam honorable MP na maji as a academician amoina aduga resource person amoina participate tawgibani aduga honorable MP na thambigi ba wafam da yamna maru oibase akoi hujing 1951 da manipur da NRC tawgibagi NRC gi report si labor leitabra habagi question amakha magi speech to the Putuki Maruina Akogi NRCC 1951 da Tawhidabra Haibagi RTI gi application Anigi reply di Marile never concerned department Singagi Huji Poda so far when knowledge that Lahau Thabam Sarachanda Sarmana RTI application Nama Tharaga 2015 gi October gi 12 da concerned department gi Lakiba reply gi Matungina NRC gi document 1951 ge NRC gi document se leiti haibama armai to na magi RTI gi reply sida sabsana yawe hai tare kati wanda manipur gi NRC conduct to gibra to dabra na hangba kanda concerned department sina to gi di na reply pirakba aduna RTI gi reply ani sida based tor kanda honorable MP na masigi document se huji phawda akoina phangbada wabagi pot amakha magi speech da mention tawgibani aduga tasengna hairabada NRC tawgi natraga tawgi de haibadi honorable MP na madu da magi comment kem te pigi banate aduna masi on the process hujik mayamna su trace tawriba tongan ba organization mayamna tongan ba individual mayamna 1951 gi NRC gi report si karai de leige na thibasidi hogiba sahi khara dagi adum yam kanna sangjal lai haitare aduna administrative report amadana 1951 ge NRC tawgi haibagi phone issue tawgibagi bawda report yawba paisa sanction tawbawda report sida palle aduna masi si akoigi honorable MP na numitugi speech to the wangango matamda manasu prajada question oina audience the question oina thanambani masida confusion khara lei administrative report di tawgi hairi adubu custody oigadoba leigadoba government department di asigi potsi leiramde haibama maso aduma admaina thambiram ya haitare aduga loinana Madam Lai Poche, I quite a music and